Lengak na lepa OPD ticket mamaldagi hinggat na lupa chamadagi cham yang kay fawba lawrambat thingnari puya. Lengak na yangshin bidabagi Imphal East ki Moirangpuril CHC private hospital amagum sel lawduna chalayramba puya na thingnakri. Hospital asigi lengak na Dr. Manga staff nurse ahum posting pirami Dr. Manga gi manungda Dr. Shurbala Kobinupi ama thabak karak tabana lenga ki doctor na taba amana mahut sinuna mathau toramli Manipur gi mafam amatada tawdaba mawongda community health center asida OPD ticket lupa chamadagi amadi OPD matam loraba matungda emergency da ticket mamal lupa chamaga yankai fawba lawhuri ultrasound miron bigi lupa chahum amadi atai anaba singi lupa chawnga loramba thingnaraki ngasigi yangsin khongchat aduga mari lenana puyagi secretary general longjam abothena phongdorakhibada health center asida doctor specialist amata leitabagi mathakta lamdam asigi laying sangsing asida lainga thariba doctor nursing mahut sinbagi thodogasi mafum asida su chatnabi amagum chatharamba asi yamna laibak thibani loinana health center asigi oina lainga lupa tara amadi lupa kun lepa normal OPD lupa chama amadi emergency da lupa chama ga yankai lawramba loinana ultrasound lawda lenga ki hospital amada lemna lawfam thopadu hospital asida mirombi amada lupa chahum lawba aduga atai anabana lupa chawnga lawramba asi private hospital amagum mathau toramba x-ray machine leirabasu x-ray gi mathau taba bachak sing piraktabana sijinaramdaba yaringe matamdasu x-ray lawgadaba hakchang kaya ki matung inna sel lawduna miyamdagi sel khungatpagi thawong sing asi makhatana chathaduna leirabadi puya amadi miyamna taraina lawroi Manipur Health Service ki mari lainariba singna lainga ki laying sangsingbu private hospital amagum chatharakliba thawong asi athuba matamda miyeng changduna miyamda faba laying pathap phanganbiu haiki